Relief camp the lady internally displaced person ITP sing a two Buddha Masama Yum the Hanjilhan view. Relief camp the Lining Drahina Visnupu district Ketonga Relief camp sing the Lanjana Duna lady ITP singa Pakshana Wakat Kongjung Junction Cray. Gari Tobada Chanakangon Tugaiba Mu in Niputare Kimatakta Mari Lenova Chiesang Kaktuna Fine Tienduna Pun Masenpam Lupali Sing Murfudarama Toy Manipur Police na Kongot Pangam Cray. Amadi Manipurda COVID-19 na nabagi chang tamna hantarakli haukiba pungkun marida puna mioi tarahumdoi discharge tau kraba matung apun be active case ki masing humpu tarahumdoi da hantakre kurumzari ISCOM media news में ताबरी बसुंबाई तम थिंगाल में तराम नोक्स बगल में ना हाउस पुंजा सिफाव बगी पाव सन उन पिजरी Relief camp the lady internally displaced person ITP singer Tubamatamba Masamasagi Yum the Hanjilhan view. Relief camp the Lining Drahina, Bishnupur district Tonga Mafum sing the Hangliba, Relief camp sing the Nasi, IDP singer Pakshana, Wakat Kongjung Junction Creme. Bishnupurgi all DC complex Manakta Laiba, Laimaram ASC Girls Hostel Relief Camp, Y Mangolnganbi College, Ningthaukong Relief Camp Amadi, Ate Bishnupur district ki Manung Chanba Relief Camp sing the IDP singer Makoi Yumda Haningle, Relief Camp Singda, Lining Dre, Masamasu Singi Tungi Punshi, Mang Denava Sinjerage Haina, Pakshana Wakat Mifam Pamdana, Kongjung Junction Ki, Luina Leftana Numid Humni Chupna, Wakat Kongjung Junction Ki Ganhari. Namole Sige Ulo Sazor the Ladiba, prefabricated house the Su IDP Singna, Wakat Mifam Pumpki, Wakat Mifam Madida, Eko Isagi Yumda Hanjarage, displaced not defeated, we demand to go home destroyed but not our spirit. Resettle us with dignity, Amadi. We are not refugees in our own land. Hainataba, plate card kaya su Sijina Kim. Loinana Ikoya Tubumatamda, Isagi Yumda Hanjarage, Amadi IDP Singbu. Politicized Tawiganu Haibana Chingba Kolaukia Sulauki. Wakat Mifam Madura Saruya Kibi, Torbung Bangladagi, Lanjanaktuna, Ulo Sazor, prefabricated house the lady B, RK Babitana Fungo Kibada, Chahi Ani Hanjilaklaba, Irang Asida, Nomai Kaptaraktuna, Irang Tokaliba, Kuki Militant Singa, Towning Bata Tohanba, Maitay Dana, Konkut Punduna, Tambagum, Laksin Duna. Leng Ot Payadana Tambiba Amadi Warushin Purakna Honadaba Si Pende. Indiagi Piva Nungda Tilubana, Makoina Maiti Simbo, Nakpi Senbigadra Kalubane Dubo, Madugi Ona Tainabada, Lalong Kayama Silaktuna, Maiti Simbo Atamnana, Mutatlagi Haibagi Mong, Chatar Livatong Kayasi Penmanide. Laivaki Shuni Kana Chahi Ani Hena Kangdana Lakpani, Haujikte is high tanda shining before Gle. A Choba Anabama Yarokpada, lying Bangam Davana, Punchi Long Kivakayam, Asuyakshilagli. Masamatom Tatungi Asa Uraktavana Maram Ureka, Masamatom Tashijaba Power Yauri. Icha isu shingi marai bakari oigani, Kuki Singna Kayam Maningtamna Taurabagi Haibabu, Handak Tasu Kangpokpi district ki Manung Chanba. 4,000 yum mai thadu pikraba maiti singbo mafam duda maiti leram de haina FIR kaya panchinduna case panchinbagi thong fawa chatarakli matungdana karamba khulda amuk maiti taram de hajilakadoribano haiba ngamdriba asi athubada thidokpiu natragadi governor banglo mamangda ITP singa masamatomta sijabagi khongjang fawa seksilakpi ya heki IDP Single politicized. IDP Single politicized. IDP Single politicized. Lambida Gari Thori Basinga, Gari Thobagi Chanakanglon Gewangwada, Aran Bamongda, Motor Vehicle Eki Chanavi, Tugaiba Mukta, Manipur Traffic Police na, Sankshilakpa, Drive ta, Narang Mu in the Futeret Kimatakta, Chalan Kaktuna, Fine Tian Creme. Fine Senpam Moina, Narang Kaktada, Lupali Simmer Fudarama, Senpam, Kongapangam Krehina, Manipur Police Control Room, the Gitador Kiva, Gerol Amada Kangalagli. Masigimatakta, Manipur Police na Mamangda, Huran Kiva Gari, Makalani Amasu, Fangbangam Kibagaloinana, Gari Giming Shell Singda, Amuban Napshin Bahaibadi, Tinted Film Sing, Gari Kulma Twedagi, Setatuna, Loktokraheri.
हौकिबा पुंग कुनमरी असigi manungda Manipur Police ki maike degi senkhai thungkhai amadi atei lona yadaba thabak singda chenaba lalholub ani ki mioi ahum tongan tongan ba mafum singdagi fagat pangam kra heri ngarang lona thingkraba lalholu pripak progi oinam Hemanjit Singh Elias Taibang Semba Leifam Thangalawai Sabal Lekai da Leba Mioi Ama Police na Maitramdagi Fagat Pangamki Thasigi Amadana Lona Thinkraba Lalholu KSTP PWG gi Mioi Ama Elang Khangpokpi Awang Lekai Maning Patagi Fagat Pangamki Fagalaba Mioi Adudi Laurembam Suryas Elias Mairongba Elias Toto Leifamna Herangwai Chong Oinam Lekai dagini Hairi Hariba Numida Simakta Dasu Lalholu Pasimaki Mioi Ama Police na Sekmaijing Maning Lekai dagi Fagat Pangamki Fagalaba Mioi Adudi Oinam Thomasing Elias Herojet Leifam na Imphal East District ki Tumukong Awang Lekai dagini Hairi Imphal East District ki Manung Chaliba Andro Police Station na Kuanba Andro Kuman Haina Sukanga riba Baroni Chingkong dagi Security Force na Kusukulai kaya mafagat pangamkre Fagalaba Kusukulai singadudi Magazine galoinana 303 rifle ama Magazine galoinana 9mm ki pistol ani 12 bore ki single barrel ama number 36 hand grenade ani tube launcher ani 12 bore ki maru ama 9mm ki maru ani charger ga konana wireless set ama mark 3A2 grenade ama arming rings ani detonator ahum loinana safety pin ani ga yawi hari Manipur ke oina nauna mioi taruk COVID positive oi kibugal oina na state asige COVID positive case ke apun masing chani humbudara manga sukre masigi manungda mioi chani ga ani naba faduna discharge tau kibugal oina na active case ke masing humudara humdoida hanthakre COVID-19 status update report amagi matung ina ngarang nungthil pung ani dagi ngasi nungthil pung ani fawbada Manipur ge oina apunba mioi nifumari COVID test tauki madugi manungda mioi taruk positive oiramba thengnarakibani hariba pung kunmari asigi manungda state asida COVID-19 positive oibagi chang chada tarahumdoi dasmik taruk leiki positive oiba thengnarakkrba anauba casing adudi Imphal West tagi manga amadi Vishnupur district tagi mioi amani hari Manipur ge oina hozik fawbada punna mioi chamapan ga humfumapan test taukhre hozik COVID-19 positive oibadagi mioi humfunipan home isolation da leiri Lagliba July gi tang mapan yumsa kaisha numita India pumbada leiba sinmi chingna sanction gadawriba sintha lepagi khongjang asida status gi sinmi pumna magna saruk yaminasi haina India National Trade Union Congress Manipur branch ki maike degi sinmi pumna makta khangalakli leiba gasigi manungda pochai khwaidagi tangba state Manipur na haibasti pumna magna khangnaraba wafum amani hojik paliba lenga asina sinmi singi hak khudingmak India pumbada chawkhairakpadagi masigi mayukta thengnanaba khongjang asi sanction gadawribani masida sinmi gi organization khudingmakna saruk yaminasi hari tongan tongan ba loisang kaya da leiba sinmi kaya na thengnariba awawa kaya gi wakat tabidabada natna tongan Nong Mafauba, Tongan but Loishang the Lady Bus in me Miana Tangari Bogudong Chana Basibo, review to Wigi Hainabi later Balanga money. Maramaduna Indian Trade Union na Taliba Tongan but Dimana Sibo, Fangnabagi the Moktapun Bamiam Gikuiba, Kongjang Tangai Fade, Maramaduna Lakliba, July Gitang Mapanda, Junction Gadoriba Kongjang Asida, Manipur Miam na Staruya View Haina Union Asigi Manipur Branski Makidagi, Miam the Kangalakli. Jirbamda Lanjanaduna relief camp nataba topa mafum singda lairiba IDP singchu lengak na piba relief ki mateng sing fangnanaba lengak na hangduna thamliba registration portal da mingchan biu haina Jirbam ge relief monitoring committee na Jirbam ge relief monitoring committee na Jirbam ge deputy commissioner ge kuthangda governor da cherol ama pishin kre Relief Monitoring Committee Jirbam District Convener Yumnam Budina Kuyak Piduna Pishin Kiba Cherol Adida Relief Camp Nataba Jirbam District Tongan Ba Mafum Singh Dalairiba IDP Singbu Lenga ke Relief Support ki Damakta enroll Tawiba Kaktanatana Jirbam ge Relief Camp Singh Amadi District Asigate Mafum Singda Lairiba IDP Singna Ana Layanga Mari Lainava Sel ge Awabu Mayok Narakmatamda Lenga ki Maikeri ge Sel ge Mating Pangbiu Ana Bagi Pibam Lubadagi Manipur ge Mapanda Layang Bachatpa Mathau Tarakmatam travel allowance amadi dearness allowance na chingba
साबियु मणिपुर नत्रगा मपाद मही तमलिबा आईडीपी ओरिबा महिरुसिंगना मही निकिना तमजब ngamnabagidamukta matik chaba selga mating pangbiu ration card job card amade health card na chingba lenga ki tongan tongan ba welfare scheme singi makha da piriba khudong chaba sing eligible oiraba idp sing da fangan biu amade lenga na paikhaliba amade tungda paikhalakada ba thorang singi khudong chaba fangnana ba hona bada ayat pa yaudana idp beneficiary ni haibagi khudam changdam oibe aba lenga na issue tawba saktak che natraga idp certificate amamam su sabiu haina governor gi pungning singsinki पार्टी मनुंगदा लुचिंगबा खन्नबा मिखल पांगथोकपदा नंपाक तानरकदबना हाई कमाना लुचिंगबा खलकपा ngaibana ख्वाइदगी फै हाइना लमलाई एससी एमएलए केएस इबोम चाना फुंगदोखरे बीजेपी लमलाई मंजलना सिंदुना लमलाई एससी गे चलौदा लैबा चिंगनुंखोक चिंगदुमदा बन मोसब का मरी लेनना उ थाबगी थरोंग का मरी लेनना वफम मसी फुंगदोकिबनी थरमदुदा बीजेपी लमलाई मंजल की प्रेसिडेंट एल श्याम तेलौचना सैजांग जिला परिषद के मेंबर ए जामिनी पुंगदोंगबम ग्राम पंचायत के प्रधान आई प्रेम सोमबुंग ग्राम पंचायत के प्रधान एन दनेश्वर अथोइबा मिथुंगने सिंह ओइना सरुक लाखी थरमदुगा मरी लेनना केस एवं चाना मखा ताकिबदा कुमजा लिसिंग कुलुमदोइगी मे अहुमदगी हौदुना चथरकलिबा लान असि लोइसननबा सेंटरना लखलकलिबा थबक थरमसिंग असिदा लुप कयाना मतोइना पुनसिनदुना थबक तौरकपसि अचौब खोंथांग अमनि तोंगान तोंगानबा लुपसिंगना पुनः थबक तौरिङैदा लान असिगे वारुसिन पुरक्तुना महौसागी पुनसिदा हंजिनहनबा अखोई पुना होनमिनब चंगे मियामनसु अचौब थौदांग लौबगी मथक्ता एमएलए सिंगसु माना माना ngamba थौदांग लौफुम थोई आईडीबी सिंग मयुमदा हंजिनहनबा मरी लेनबा एमएलए सिंगना मांगिल थादना होनब मथुक्ताई तंगु लेताबा महौसागी पुनसिदा हंजिलकलब मतुंगदा मियामगी लेंगाक अमा सोइदना लाकनी यारगदी हौजिक लेरिबा प्रेसिडेंट रूल असि सांगदोक्त्रङैदा लेंगाक सेमहोंगनब होनरी बीजेपी गी एमएलए सिंग हौजिकमक्की ओइना यामना नुक्सिनना लेरी बीजेपी एमएलए सिंग मरक्ता लुचिंगबा खनबा मिखल पांगथोक मतमदा लुचिंगबा ओइहौनब होनरकपदा नंपाक तानरकदबना हाई कमाना खलकपा लुचिंगबा दुदा पुना सगवटमिननबा थौरांग तौदुना लेरी हाइकी बिष्णुपुर डिस्ट्रिक्ट की डिप्टी कमिश्नर पूजा एलांगमम मिफम मफु ओइदुना कुमजा लिसिंग अनि कुनमंगा की डिस्ट्रिक्ट लेवल आधार मॉनिटरिंग कमिटी की मिफम ngasi डिस्ट्रिक्ट असि मिनी सेक्रेटरीट कॉम्प्लेक्स ता लेबा कॉन्फ्रेंस हॉल दा फमख्रे मिफम मदुरा आधार कार्ड इशू तौबगी थबक सिंग मपुंग फाना पांगथोकपा अमदी मसिदा तंगाई फदना चंगदबा मैंडेटरी बायोमेट्रिक अपडेट MBU की मतांगदा खनबना मरुओइबा एजेंडा सिंग ओइकी लोइनना डिस्ट्रिक्ट लेवल आधार एनरोलमेंट कम अवेयरनेस ड्राइव लागलिबा जुलाई 8 निथौकाब नुमितगी हौरगनी हाइरी नसिगी मिफम मदुरा बिष्णुपुर की एडिशनल डिस्ट्रिक्ट मजिस्ट्रेट तोइजम ओपेंद्रो नंबोल अमदी बिष्णुपुर की SDO BDO सिंह मोइरांग की चीफ मेडिकल ऑफिसर बिष्णुपुर की जोनल एजुकेशन ऑफिसर डिस्ट्रिक्ट लेवल आधार मॉनिटरिंग कमिटी की मेंबर सिंह इवदाई की मिहुत सिंह अमदी अतई मरी लेनब ऑफिशियल सिंह सु सरुक आखी Unbag the future, choose reusable, choose sustainable hai bahiramda malem pumbada pangthoknariba international plastic bag free day gi numit asiga mari leinana eco network manipur amadi ecop ningthau BLF hairok patuna kusamna duna ngasi wangjing bazar da fee gi khaw yan thokre single use plastic sizinadnaba environment kanmaga mari leinana lubanan balamdam am ohenanaba ngasidagi hauna mafum khudingmakta plastic bag sizinaba toklasi yumdagi pochei leiba lakpada khaw puraga lakpiu isagi akomba yenglaga plastic khaw sizinabana maram moiraga ngasidi plastic pollution tholaktuna miyoibedana tana tei thawai panma kaya malemasidagi mangkiba yabagi akiba adu leire maramaduna mifum khudingmak wakhal taminaraga manipur pollution control board MPCB amadi Nahud amadi Directorate of Environment and Climate Change nantingba tongan ba lainga ki loisang singna environment kanaba amadi plastic pollution hantanaba sangsilliba kongjang asida apunba thodang lominara se haina eco network ki maikidagi paujalagli single use plastic sinaba handanaba plastic pollution handanaba environment kananaba luba nanba lamdam ohenanaba gi damaktada ngasi dagi hauna ekoi mayam punamak yumdagi kaithen da pochai leiba lakpa dukan da pochai leiba lakuma tamda
इसागी ओइबा खाव पाइरगा लापियो नायातंग इसागी अकोम येंगलगा प्लास्टिक खाव सिनाबदुना मरम ओरगा ngasiदी अदोके मतिक प्लास्टिक पोल्यूशन थोला कांदा कोई मियोय बतन नतना जीव पानबा कया पृथ्वी सिदगी मांग की बया बगी अकी बदु लैरे इसा इसानसु थोदाम अदु लौबिरकांदा लुनान बलमदा मो ओहेनबा एनवायरनमेंट कनबा अमदी प्लास्टिक पोल्यूशन हंदलगा यामना साफबा मालेम अमो ओहेनबदा हिंगबदा नुंगाइबा मालेम अमो ओहेनबा एखोय खुदिमक थोदाम लौबिनसे मालेम सिदा प्लास्टिक पोल्यूशन हंथानबा एखोयना ओन बाजार सिदा दे अराप गाड़ी सिंगा सीगी खाव मदी फीगी खाव से पीरगा मतुंगदा बाजार दा पोट लैबा लापदा प्लास्टिक पुबीतनबा युमदगी सीगी खाव नत्रगा इसाना सिंजबा फीगी खाव पुरागा पोट लैबा लापिनबा खंगहंजरी अदुगा प्लास्टिक पोल्यूशन से हंथानबा एनवायरनमेंट सेंगना थमनबा लुनानबा मालेम अमा ओइनबा इखोय इको निथौ बेलेप का नसी प्लास्टिक पोल्यूशन हंथानबा प्रोग्राम असे पांथोकजबा Sija Hospital gi nifu suba mapo kumon thorong si Sija Academy of Health Science ke auditorium da pangthokre. Thoramadudai Health Services ke Director Dr. Chambo Gonmai, Rims Hospital ki Medical Superintendent Professor N. Sanjeev Singh amadi Sija Hospital and Research Institute ke Chairman ka Managing Director Dr. Palin K.S. Namaru oiba mithunglen singh on sarga ki. Thoramadu mari laina Health Services ke Director Dr. Chambo Gonmai na phongdokibada Sija Hospital asina makoi gi haithoi singthoiba kaya ga loinana miyam gi thogal tawkiba sina maram oiraga ngasi phawba Sija Hospital laiklibani amadi hospital asida medical college amadi amasu laibada natana ana layenga mari lainaba hiramda khanghairaba oza singchu lairibani loinana iramda masida natana yumlonaba Myanmar amadi atopa laibak singda Sija Hospital gi maiki dagi makoi gi angam thakta free medical camp amadi miyam gi mating pangkiba dubo mahakna thagat pafungloki Dr. Manik Sahana Luchingduna Lengak Liba Tripura Lengak Asigi Anova Cabinet Minister Ama Hapsinduna Lengak Chautokre Nalchar Assembly Constituency MLA Oiba Nalchar Kisor Burmanbo Anova Cabinet Minister Oina Wasak Lokre Nasi Agartalagi Ras Babanda Tripuragi Governor Indrasen Reddy Naluna MLA Kisor Burmanbo Wasak Lauduna Aron Atup Amadi Levak Ngak Pagitabak Kusina Kibani Toramadura Tripuragi Chief Minister Mahaki Cabinet Minister Singamadi Makok Thongba Official Kayana Sargaki Parliament ki nongju mifam lagliba July ki tangkun mathoi dagi August ki tangkun mathoi fawba thama chumna satharagani Parliamentary Affairs Minister Kiren Rijijuna phongdorakpada President Draupadi Murmu na lengakna mifam pangthoknaba thangat ki wafam ba yaba pikhrairi loinana July ki tangkun mathoi dagi nongju mifam hauragani lengak sina nongju mifam masi hana lepna ki matam dagi chayawal ama chonthana pangthoklagani masina mifam masida legislative ki oiba maru oiba agenda sing jamna lumna khanagani haiba taklim August 15 da pangthokadoriba Independence Day gi yenglaga August 12 amani 13 asi mifam leiroi haina mahakna mahaki social media platform X ta thagalakiba post amada palakli Bangladesh ki Tribunal Act amagi makada mafam dagi lokthokrabi Bangladesh ki hanagi Prime Minister Oirambi Sheikh Hasina bu Thataru kaishum sangda thamnaba while pikre masigaloinana Sheikh Hasina ga loinaba Gaivandagi Govindganstagi Sakil Akanda Bulbulbusu Tha ani kaishum sangda thamnaba while pikivani Bangladesh ki Tribunal Act amagi makada Tribunal gi proceeding da ayat pa pivda natana wakalagliba amadi saki singda aki akang pibagi damakta Sakil Akanda Bulbulbu kaishum sangi phadok asi pikivani ngarang Tribunal asige chathakiba hearing amada Gaulam Mortuja
majumdarna luchingba just ahumna saba tribunal aduna hairiba wayal asi pikibani atopa just ani adudi justice mohitul haq chowdhury amadi justice safiul alam muhammad ne Cheraki Damakta while Pikibasi, Makoi Makoina Masana Yana court asida, surrender Tauruklava Natraga, Makoi Buhek, Pagat Panum Adudage, Hauna Cherakasi Piba Hogani, Masigi Mamangda, International Criminal Court ICC Nasu, Sek Hasinabo, Fatuna Cherak Pinaba, Kangan Balai Krabani. Narangi Court ki while Chatabaduda, senior lawyer AY Masiu Jaman amicus career Ama Oina Wanga Kip. Prosecution gi Maike de Gina. Chief Prosecutor Muhammad Tajul Islam na amasung Prosecutor Tanbir Johana Lepki. Hauzik sanabagi paw mo pamgini. Hauzik sanabagi paw da Manipur University na English ni kunmari ke July tang amadagi English ni kunmanga ke June ki tang kutra fawda Association of Indian University New Delhi ki makha da pangthokiba All India Inter University Sports Competition da gold nata silver medal natraga bronze medal or kraba university asigi mahiru singda award oina paisa piragani hari maramuduna medal or pangam kraba mahiru singna lagliba July gi tang nipan fawda Manipur University gi assistant director gi office ta masagi bank account number bank adu gi maming amudi leifam bank adu gi IFSC code bank passbook ki ahanba lamai gi xerox copy thajin birakna ba khanglagli loinana Purnima University amadi Rajasthan University ani na puna yumbu oiduna Rajasthan da chahi asigi November thada pangthokadoriba B Khelo India University Games 2024-2025 ta saruk yanaba khalaba mahiru singna lagliba July gi tang nipan fawbuda office ta laklaga National Sports Repository System NSRP da registration tawnabagi damakta report tawranaba khanglagli Village Volunteer Force BVF Wangu na sinba ahanba All Manipur Open Mukna Tournament Karang Kakching District ki Wangu Laifam Chithek Laikai Multi-Purpose Hall da Manipur ki tongan ba Laifam singdagi lakpa Mukna ro ke anastaruk yaduna pangthokre Category thongna haibadi kilogram humpu gi makha amadi mathak ki haina khaidoktuna sanakiba Open Mukna Tournament adida Puna Mukna roi marfu tarukna saruk yaduna numin ini chupna chatharakiba Open Mukna Tournament adugi ngarang loishin bagi thoram adida Kumbi SC MLA S Premchandra SC ki Gram Panchayat ahum gi haibadi Wangu Terakhong Borayang bi amadi Wangu Gram Panchayat ki Administrative Committee ki Chairman Singh P Balesor TS Romesh amadi A Kesorjit na chingba akhanaba miyoi sing oina saruk yakhi Open Mukna Tournament asigi heavy category da Wangu dagi SIS Bitamna winner ithai dagi K Kishan runners up mayang Imphal dagi KS Dorendro amadi Albino na mathangsina ahum suba amadi marishuba mafum kan mangam kibaga loinana kilogram humpumanga gi makha gi kanglupta hairok dagi KS Bungo bina winner Wangu dagi Hugh Sanatona runners of mayang Imphal dagi and Somorjit amadi hairok dagi Al Rajesh na mathangsina ahum suba amadi marishuba taki Open Mukna Tournament adugi makok mathang ahum suba amadi marishuba takrabasingda selgi mana oina mathangsina lupa lising kuntra lupa lising kun lupa lising tara amadi lupa lising manga selgi mana pikhi category animaki winner gi cash prize animal kumbi SG MLA S Premchandra na puthokibani AFC Women's Asian Cup 2026 ke qualifier match amada India na Iran bu manga sinoda maithibo pikre haukiba July anida Thailand gi Chiang Mai da leiba 700th anniversary stadium da sanakiba AFC Women's Football Asian Cup 2026 ke qualifier match ki mai pakpui goal chankiba sing adudi ahanba half fawda Sangita Basfore amadi Manishana goal chanmangam ki makatarakpa ni shuba half fawda Kartika Angamutu amadi Manipuragi Fanjobam Nirmala amadi Nongmaithem Ratan Bala Devina mathang goal chanki Makha tarakpada Indiana Women's Asian Cup qualify oinabagi damakta yumbu oiba Thailand ga match ama lakadoriba thangjanumita sanagadaba wali Fanjobam Nirmala Devina India gi damakta mahaki ahanba goal chankibaga loinana Thailand ga sanagadoriba mathangi match ta hanadagi hena fajana sanagani amadi Asian Cup asibu longnaba qualify oigani haina phungdoki masiga loinana India na point mapan phangduna hoji group B gi top ta lady
ꯍꯧꯖꯤꯛ ꯑꯁꯤꯒꯤ ꯑꯣꯏꯕ ꯑꯏꯪ ꯑꯁꯥꯒꯤ ꯄꯥꯎ ꯑꯃꯨꯛ ꯂꯧꯕꯤꯔꯁꯤ꯫ ICAR ꯂꯝꯐꯦꯜꯄꯥꯠ की एग्रो मेट्रोलॉजिकल फील्ड यूनिट AMFU दगी पिरक्पा अइंग असागी ओइब रिपोर्ट अमगी मतुंग इना ngasi Manipurda khwaidagi sabagi chang Celsius degree 9.9 oiki khwaidagi ingbagi chang na Celsius degree 2.9 nukshiti awai sing manel gi chang na ayukta chada marfudarani thoi amadi nungthilda na chada 35 oiki ngasi chukhiba nungjugi chang na millimeter 1.1 amani हौजी लोइसलकपदा मरुइब पामुना म्यामना थमजरी। रिलीफ कैम्प लेरिबा IDP सिंह अथुबदा मसा मसागी युमदा हंजिल हनबियु रिलीफ कैम्प लेनिंग्र हैना बिष्णुपुर डिस्ट्रिक्ट के तोंगान तोंगानबा रिलीफ कैम्प सिंह दा लांजेनद्र लेरिबा IDP सिंह पाक्सना वाकत खोंजंग चंगसिनख्रे गाड़ी थौबदा चना कांगोन थुगाइबा मियो 94 की मथक्ता मरी लेनबा चे सांग कक्तुना फाइन थिहंदुना पुनबा सेंफम मोइना लुपा लिसिंग मरफुदरा माथोइ मनपुर पुलिसना खोंगत पनमख्रे अमदी मणिपुरदा कोविड-19 ना नाबगी चांग तपना तपना हंथरकली हौकिबा पुंग कुनमरीदा पुन्ना मियोय 13 डिस्चार्ज तौखरबा मतुंग अपुनबा एक्टिव केस की मसिंग 39 दा हंथरख्रे हौजगी ने पुंगजा सिफाव ISCOM मीडिया न्यूज की पावलिशन जरे मेंग ताबरी बिसंग बाइतम तिंगान मना खुरुम जरे।